अहानबदा मरुइबा पाउ टीवी चैनल अमगे डिस्कशन प्रोग्राम अमदा इंडियन नेशनल कांग्रेस की स्पोक्सपर्सन एस सोमाचुरोना यूनियन होम मिनिस्टर अमित शाह की मायोकना की वारोल अदु बीजेपी ने यामना कन्ना कंडेम तवी हाइरी हौखिबा मार्च के तांग निपालदा मना इंखोल ममंग लेखाइदा लेबा स्वीटी देवी बुट नुपी ओइबी इज्जत मांगनी हाइना मराल सिरिबा असि अरानबनी हाइरे अमदी जेनिम्स हॉस्पिटल की मेडिसिन वाटर लाइंगुना लेबा नुपा अमा हॉस्पिटल असि की बिल्डिंग की सेकंड फ्लोर दगी चोंगथदुना मथंदा सीजन होनखरे पाउ संदोंग पिजरी ngarang TV channel amagi discussion program amada Indian National Congress की spokesperson एस सोमाचुरोना यूनियन होम मिनिस्टर अमित शाह की मायोक्ता सक्चू जात बिजात खाइबगी मराल सिबा वाही वाता फोंदोकिबा असि बीजेपी ने यामना कन्ना कंडेम तवी हाइना बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयूम सरदा देवी ने हाइरी इम्फाल के निताइपा चोथेक्ता लेबर स्टेट बीजेपी की ऑफिस द पांगथोकपा पाउमिसिंगा उनबा अमदा सरदाना मखातान हाइकी मदुदी कांग्रेस के सिगुबा रेसिज्म की वाफम यामना ngang थवलोन खंगदबा कया असिना मरम ओइदुना इंडिया की लैमाइदगी कांग्रेस असि नोंबनोंगी मराई चाइथरक्तुना मुसिलक्पनी मसिमगना बीजेपी ना कांग्रेस मुक्त भारत हाइबा वाफम अदु मयेक सेंगलक्तुना कांग्रेस पार्टी नोंबनोंगी मुसिलक्ले ngarang कांग्रेस की वांगांगलोय मसामगना हाइकिबा वाफम अदुमक यामना लैबाक मचा तादबा वांगांगनी बीजेपी ना अकन ममोंगदा कंडेम तवी हाइना फोंदोखे इंडियन नेशनल कांग्रेस की स्पोक्सपर्सन अमना इंडिया की कोई की ऑनरेबल यूनियन होम मिनिस्टर श्री अमित शाह जी बु महाकी सक चू जात बिजात सिगुम्बा मयाम अमखक महाकना पुथोअकांदा अदुगुम्बा पब्लिक मयाम अमगी ममांगदा डिस्कशन दा महाकना करेम कथाइनगिबा मोंगदो भारतीय जनता पार्टी मणिपुर प्रदेश ना अकनबा मोंगदा कंडेम तवी हाइबसी मसी माई इहान हाना थमजगे अदुगा याम सेंगना सुगुम्बा कांग्रेस की स्पोक्स पर्सन नमना ngangiba wangang mawong mato madu yam sengna aikoina madu racism gi yamna mayek sengba mawong amani haibase masi aikoi Bharatiya Janata Party side tagi thamningi kaigino haibada ngangiba loan miyoiba amada sak chu jat bijat kairaga ngang ba yadaba adugumba wangang amakak adugumba spokesperson namana maya mamang da ngang gi bai base masi racism ni abase racism gi chap chap kudam amani abase masi koi thamningi हौखिबा मार्च के तांग निपाल की नुंथल पुंग अहुमलोम ताबा मतमदा मना इंखोल ममंग लेकाइदा लेबा हुइड्रोम बोबेन की मचानुपा सनातोंबगी नुपी स्वीटी देवी बु नुपी ओइबगी इज्जत मांगहले हाइना मराल सिरिबा कोइजम अजित कुमार अपोकपा कोइजम निमाई अमदी ओइनाम सनातोंबा अपोकपा ओइनाम नबकुमार मना इंखोल द लेबगी लोइनबी सरोजिनी अमदी चंद्रहिनीना मराल लेते राजनीति की थौसिलनी हाइना ngasi मणिपुर प्रेस क्लब ता पाउमी सिंगा उनबदा फोंदोक्रे हौकिबा मार्च की तांग निपाल असि अजित कुमार की मचानुपा चाही मंगा शुबगी बर्थडे की थौरंग मरी लेना चाकलेन अमा पांगथोके अयुक्ता nga chak semduna thong thaktuna makoi ani yumda lei namit yungba pong 12 minute makhai khara helakpada ngai hak pothanaki matamadu da Ajit Kumar Sanatomba amadi Jubindro makoi ahom kholgi lampakta hoba khongnang makhongda pothaduna pong ani phawal lei matamadu da lairen sajikta lila tawgani yenglushi haiduna makoi ahom yumda changlaklaga makut hamdoklaga pong ani makhai tabada yumdagi gari thongdoktuna chatke इज्जत मांगहन बेरे हाइरिबा मतमसिदा खुंदा लई मकोई नुमिसिदा आइगी इचादी बारदे थोई बारदे नुमिसिदा मकोई चाहिंजान थोंगदना जुमदा अदुम लेरे अदुगा थबेर ngang लोइरबा मतुंगदा मकोई लाइन सजिकता लीला ले हाइदुना मकोई न थोगदो ए हाइबा पुंग अहुम साइदि मकोई लीला हेंबा अदुम चटखरे मतमजी मकोई युमदा लेते मकोई न सेमजिन साजिंदुना असिगुम्बा थोगदोसि
थोअनबनी आई यामन पेंदे अदुगा मकोइना मीडियागी अमदी प्रेसगी थोंगदा आईगी पुरोइबबु बदनाम कया पिसंदुना नुपीगी ममांगदा नुपी कयादा रेप तौगिबगी केस लई फावा हाइजिन बिदुना इरान सीजन बि असिगुंबा केस ममांगदा थोकिबा लेते करिगुंबा पुलिस स्टेशन अते अते मफमदा चलगा हंगोजु खंगनी आईगी पुरोइबु सुंबा थोगोमते थोकिबा लेते करिगुंबा दोम युमदा लैबा अनाबसिंगी हिदाक कापा ड्रेसिंग तौबा ब्लड सैंपल लौबा राइस ट्यूब हापा कैथेटराइजेशन हापा एनेमा तौबिनबा एक्सपीरियंस लैरबा नर्स अमदी डॉक्टर थीबदा अवाबा थेंगनबिरबदी वाबिरगनु मेडलेन होम नर्सिंग केयर सर्विस मणिपुरना पूर्ण चुपना अदोमगी युमदा लाक्तुना हिदाक कापा इंजेक्शन पीबा ड्रेसिंग तौबा फीडिंग ट्यूब हापा कैथेटर हापा अमदी मखल कयागे अनाबसिंग एक्सपीरियंस लैरबा डॉक्टर अमदी नर्सिंग लाक्तुना मतेंग पांगजरी अकुपा मरोलगिदमक मेडिलेन की हेल्पलाइन नंबर 9205987988 अमुकसु 9205987988 ता कॉल तौदुना तानबियु नत्रगा गूगल प्ले स्टोर की मेडिलेन ऐप डाउनलोड तौदुना बुकिंग तौबियु इम्फाल ईस्ट की मनुंग चनबा पोरोंपाता लैबा जेनिम्स हॉस्पिटल की मेडिसिन वार्ड लाइंगदुना लैबा नुपा अमंगसी हॉस्पिटल की बिल्डिंग की सेकेंड फ्लोर दगी चोंगतुदुना मथंदा सिजनबा होनक्रे मियोय अदु जेनिम्स हॉस्पिटल की मेन मेडिसिन वार्ड की बेड नंबर 11 द लैबनी हाइरी पेशेंट असिना मथंदा सिजनबा बिल्डिंग की थोंगनाव की मिंगसेल थुगाइरगा लिथोक्तुना चोंगथनबा तौबदा सिक्योरिटी अमदी रूम अदुदा लैमिनबा मियोय सिंगना फादुना कलहौबनी हाइरी सिक्योरिटी काखलगा मरे लूम सिक्योरिटी सेक्शन मौखनी तारे लाखलिबा अप्रैल की तांग तरामरीदा नेताजी सुभाष चंद्र बोस की 125th बर्थ एनिवर्सरी सेलिब्रेशन कमिटी मणिपुर स्टेट कमिटी ने सिंधुना मोइरांग डे पांगथोकदौरी मसीगा मरी लेना ngasi पाउमिसिंगा उनबदा ऑल इंडिया नेताजी 125th बर्थ एनिवर्सरी सेलिब्रेशन कमिटी की नेशनल सेक्रेटरी वारती मुखर्जी ना कमिटी की पांडमदी नेताजी सुभाष चंद्र बोस की वाखलोन अमदी महांगना निंग तमनबा होनरकपदा थेंगनरकिबा अवाबसिंग असिबु इनखलकलिबा नहासिंग अमदी सात्रसिंग दा खंगनबा असिनी हाइना फोंदोके सुभाष चंद्र बोस ना भारत की दबक तौकिबा थौदांग सिंह असिगी दमक नेताजी सुभाष चंद्र बोस की चामक 15 सुबक मपोक कुमोन असी पांगथोकनरिबनी हाइके इंग्लिशिंग चमापल निफुमरी की अप्रैल तरामरीदा आजाद हिंद फोर्स की फिराल असी मोइरांग चिंखटखे मरम असिना लाखलिबा अप्रैल की तांग तरामरी असी मोइरांग डे का मरी लेना नुमित असी की अयोग पुंग तरा ताबा मतमदा मोइरांग डे पांगथोकनबा मिफम अमा कुमन नंपाकी ऑडिटोरियम दा फंबगा लोइनना पुंग अमा ताबा मतमदा सिलचरदगी मोटर बाइक रैली अमसु योरकनी हाइना फोंदोखे मसीगी मतुंगदा मोइरांग दमक मोटर बाइक रैली असी खोंगशानगनी हाइरी लेबाग असिदा चुमदबा वायल कया अमा थोकिबा सिंह असी नेताजी ना मायोकनखिबगुम मायोकनबा ngamnaba amadi भारत लैरिबा मिपुम खुदिंगमक चप मानबा मिटेंगदा येंगबा हाइबसी नेताजी की अपांबा अदुबु फंगनबा हाइदुना थरमसी पांगथोकचबनी हाइना मखाताखे booklets, small of this committee from Assam, Tripura and from Manipur. Many people will be joining this celebration day for Moirang Day, that is on 14th April. I will request all of you to cover it, give a good coverage for our program. Our committee, another point I want to say, it is not an NGO, neither it is a political party, it is a public platform consisting of common people, educationists, lawyers, doctors and literatures, etc. So this is a public committee. Whatever program is going on, we go to the public for collecting funds. Question may come, how you are organizing your programs? So big a program, it needs fund. How you are organizing? We go to the public, we collect from them, we ourselves also, committee members also contribute, and in this way our organization works. बिष्णुपुर की कमांडो टीम अमदी तरातरुक सुबह असम राइफल्स की कॉम्बाइन टीम अमना ngarang numidang wairam oinam comprehensive school manakta KNLA की मेंबर अनि फाखरे MPS additional SP operation बिष्णुपुर रोनी बयंगबम की सुपरविजन मखादा OC कमांडो बिष्णुपुर सब शक्ति सेन न लुचिंगदुना
Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing laktuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing laktuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi Karigumba dom yumda laiba anabasingi hidak kappa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda laktuna hidak kappa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store dagi Medline app download tawna booking tawi break ki matong da makata ba pau pizari laibak thiba thodog amada hauzik pangthokliba bosemna loba class 10 examination da saruk yariba sugnugi St Joseph Higher Secondary School gi mahairoyama manau nupa kanaba honabada laikidre hairi sugnugi St Joseph Higher Secondary School gi mahairoi thangminjoy baite chahi tarataruk apokpa nengboy baite ngarang chakpi turelda mamanaba kharaga loinena mahaki manau nupa yauna firol suba chatpada khanghaudana manau nupa adu isingda iraknabadagi kanaba honarubada mahak iraknadana laikidabani hairi Council of Higher Secondary Education Manipur Kosem na lauba class 11 ki examination da Mahiroi Singh na examination hall manungda phone pusilaga aranba panbai kaya sizinaduna exam thakibagi watoka mari lenana tawdogadu da chenaba Sagolmang Higher Secondary School Center ki officer in charge OC ngarang Kosem na order ama thoktuna mafamdagi lautokre Hiramasiga mari lenana ngarang babu parada leiba Kosem gi office ta paumi singa unabada Kosem gi controller of examination A. Surkumar na haukiba numit kharani ki mamangda social media da mahiroi kharana mobile phone sizinaraga exam thabagi video ama viral oirakhiba adu Kosem gi maikaidagi su yamna hakchina lauduna tigatuna lakhi amadi madugi mahai oina thodok adu Imphal East District ki Sagolmang da leiba Sagolmang Higher Secondary School ni haiba adu khangba ngambadagi ngarang examination committee ki emergency mifam pangthoktuna School asigi examination OC J Kumar Wahingba masi kudaktagi mafamdagi lautokpa warep laure haina phongdokhe
Loinana School asigi senior most teacher Dhiraj Sharma Sanglakpambu Center asigi anoba OC oina hapnaba warepsu lauki amadi hanagi OC J Kumar Wahengbangi mathakta thodok asigi matangda report ama piraknaba su cause notice ama su piki maramasina Hariba warep asigi makatarakpa mathau taba thabaksing adu laingaki maikaidagi laukhat pinaba kosemna laingaki mari lenaba singda haikre amasung asigumba pamdaba thodok amadi Chandel da class 12 ki examination da thokiba thodok adu makhatana thoktanaba mahairoi lup sing mama mapa amadi mahairoi sing na achoba thodang lobinaba su appeal tawke Kangpokpi district ki manung chanba Bungte Chiru village anigi tainafam lambi ki boundary da khul anigi village chief amadi authority sing amadi khunja sing yauna ngasi boundary stone ama yungkre boundary stone yungba aduda Tinkhai Kulen chief Niham Haukep Thangbu village chief Henkolun Haukep Bungte Chiru Kulen chief Darangam Thanga Kun Thangnaba Khulgi village chief amadi authority sing su sarugya ke Wainem Kabui village pai court ki chief Khomba Golmai amadi Bungte Chiru gi village authority chairman Thanglen Han Thanga anina boundary stone adu yungminaki amadi did amasu inake Thawbal District Working Journalists Union TDWJU na Chahi Kudingi Manipur gi wangmada amadi India gi wangmada khundaduna laikraba Manipuri singa unaduna awanungai paudam naduna lakpagi saruk ama oina Bangladesh ki tongan tongan ba mafam singda khundaduna laikraba Manipuri singa unaruba gidama ngasi TDWJU gi team ama Imphal thadokre Deputy Commissioner Thawbal Hantem Subasna DC Office Complex agi lamthaduna ngasi Bangladesh kidamak chatkiba Thawbal District Working Journalists Union TDWJU gi team aduda Tom TV, ISCOM, DDK, AIR, Impact TV, ISTV, Elite TV, ECHL Express, HY News, Poknafam amadi Sanalaiba ki Paumi Singna sarukya ke Paumi Singi igi Kongul liba kongchat adubu lamthabaga mari lenena DC Thawbal Ahantem Subasna haikibada Bangladesh ta khundariba ekoigi isin inau singa unarubagi damak TDWJU na ngasidagi chatliba kongchat asi yamna thagatningai ni ngasigi kongchat asi maipakpa pibira u hairaduna Bangladesh ta leiriba ekoigi isin inau singdasu District Administration Thawbal gi maikaidagi yaifa pausel pirakle April ki tang kunmathoi bawa chakadoriba Bangladesh ta taba ekoigi Mite sinin nau sing ta ma homda igi khongun liba khongchat ana koi chat pasi yamna nungai ba ma phawi district administration gi site gi so masigi khongchat asi koi gi mangol oi biro aduga Bangladesh ta leiriba koi gi mite sinin nau sing da su koi gi district administration Thawbal gi taraf ta gi koi gi afa paujel pibi rai hana tambira mu hai pasing tang haijaraga ai mangol oi biro nai mayam da kano tawje Matam helaba register from Thadokadabani, regular register hapkadabani haina, PG gi mahiroi kayana DMU gi register amadi VC gi office mamangda kongjen sangsin kre. PG third semester gi mahiroi singna authority da namit kharani gi mamangda gi exam thabagi matangda taknaduna lakibani. PCA block fawba so lonsin kiba laikrabani adubu positive oiba response amata piraktabadagi khoi shaunaraba mahiroi kayana warep kaya laukre. Kongjang aduda saruk yakiba mahiroi amana haike. UGC ki makada leiba oirabasu DMU na UGC ki guideline inde February da pangto u haiba third semester ki exam auzik fawa pangtok 3 masina maram oiduna fourth semester kagadaba matam leitre mahiroi singna lepna kibagi matung inna April tha manungda PG third semester ki exam loishinba matam helaba registrar asi sindoktuna regular registrar hapigadabani amadi hostel library ki fangpam thokpa khudingmak suna fangangadabani hariba demand sing asi pung kun mari ki manungda thabakta ontokadabani haina phongdoke UGC guideline की मखा पोना mode of examination हाइबदी offline नत्रगा online नत्रगा blended mode असिगी मखा पोना पांथोकपियु नंबर 2 दा अतोप यूनिवर्सिटी सिंगी 4 semester session sing asi हौखर फावबदा DMU गी ओइना होजिक फावबा 4 semester exam asi करम मतमदा लोइसिनबा यागदगी हाइबा खनबा ngamdre मरम अदुना 4 semester class asi May gi first week tagi haugadabani छात्र सिंगी welfare gi khandaba karigumba issue ama hekta thoklakpa matamda
positive resolution puthokpa ngamdaba matik chadraba matam helaba registrar in charge athubada singadabani amasung regular registrar hapkadabani. Point number 4 da university amagi fangfam thokpa facility sing maru aina library hostel sing laboratory equipment sing amadi sanitation sing matik chana satra sing da fangan gadabani. UGC guideline gi matung inna academic activities sing matam chana tawdaba amadi authority leitabagum tawning ba matamda tawba si yaroi. Hariba sing asi pung kun mari gi manungda positive response haibadi thabak to onthok bagi aseng basaktam amai khoi da fangan drabadi khoi makhata na strike asi sathaja gi gani. Oinam Kendra ki manung chanba irengbam da leiba ibudau kumombagi irengbam gram panchayat ki pradhan amadi member sing na nong na saba ibudau kumombagi sangden haunabi matung ina gram panchayat asigi pradhan irengbam gopena sangaduna miyamda ngasi khusinakre. Ibudau kumomba laibungda pangthokpa sangabagi asamba thoramda Oinam Kendra ki MLA irengbam nalini Kainau Jila Parishad member Ningthongzam Swamananda amadi GP ki ward member sing na athoiba mithungden sing oina sarugya khe Jila Parishad member Ningthongzam Samananda na phongdoki bada GP ki maikaidagi sangden laisang ama sabire mahaki maikaidagi gate sare makha tanasu Kendra MLA ga tanaraga miyam gi ningba thongnaba hotnagani haikhe. Hangai wana koi panchayat hona jadana sajarak pasangle lado ngasidi miyam da sinajare haidana lauthokchari loina na ishor sinasu khongang sida leriba masa manai oiba khwai punmakpu awana tadaba turei rei sendaba nungaya phaba santi oiba ingna singna panba khongang ma oiba su ohenbi ba oisunu haidana su sorgi mafamda khoi punabangna thawni jari. JP ki pradhan irengbam gopena phongdoki bada khulgi miyam gi apamba matung inna gram panchayat asigi ward member singam mahaka tanaraga khulgi miyam gi ningba thungnaba ibudawgi sanglen asi sabani sanglen sangakraba matung asidadi ibudawna penbiduna khul asida khunjaw laichawba awaba leitaba khongang ama ohenbirasanu haike. Kogi irengbamgi gram panchayat ki pradhana mathang sanggat piraktana awat apa si yengbidana koi duki matik nungaire aduna mathangi lakpa matamdasu ekoina awat apa sing asi MLA ki side tagi aigi side tagi loinana pradhan ki side tagi awat pa sing leiriba sing asi ekoi punna sungsinnare haraga ekoi amatta oina saukhat thorang awat apa khudingmakta ekoi tawjagani haiwa form si thamjaraga ai puno ko amuka hanna tagatchari. Ngasi SCERT Manipur ki makhada one-day district level consultation meeting for the development of SCF and NCF ki thoramama Jiribam district ki Babuparada leiba PWD guest house ta SCERT government of Manipur na sinduna pangthokre. Thoramasi da Jiri College ki history department ki HOD Dr. H Joy Kumar Singh na chief guest JEO Jiribam TH Amurasi Chanu MES na president amadi Jiribam Higher Secondary School Jiribam ki senior lecturer N Sanjib Singh na guest of honor oina sarugya khe. Loinana Jiribam district for the development of SCF and NCF ki district coordinator Bharati Singh hasu sarugya khe. Chief guest ki warol piraduna Dr. H Joy Kumar Singh na haikibada haurakliba angang sing asida mama londa lairik tamhanbagi khudong chabasu fanglagani. Manipur da lairiba mairoi sing asi class 12 fawbadi atopa state singer competition tobada mai pakpak ngami adubu college thak hek yokibaga mairoi sing asi mangtharakpagum tawi India ki get state singda lairiba graduation gi thaka Manipur state da lairiba graduation thaka competition toba matamda Manipur na henba ngamde loinana jiri asina class 10 thak fawdi faramgani hek college kar thak yorakpada not tobagi wakhalda lakli masi kari maram gino asumna tawrabadi jiri asi India da lairiba state singer competition tobadi lairadana Manipur da lairiba district singer competition tawrakpa matamda mai pakpak ngamloi maram asina mahiroi singna hotnaba kanba matambu pamuna sizinaba amadi khangdaba lairagasu subject adugi ozada hangduna khangnaba hotnabiba haina phongdoke president oiribi TH Amurasi Chanuna haikibada housing matamgi angang sing asi khwaidagi faba generation amani maramdi housingti yamna chawkhatle khangdaba ama yauragasu Google dagi search tawraga khangba yare angang singna phone dagi fangliba kanaba sing adu lobiyu amadi lairik ta pukning changsi haina phongdoke Tharmasiga mari lainana Jiribam district ta lairiba
government school amadi private school gi oja singi oiba wahang pakhumsu chathaki Tharamasida Jiribam district ki government school amadi private school singa oja students amadi anganwadi workers singsu sarugyakhe Ipaipu singna landam asibu ngak senduna kannaba honakiba amadi kathok lamba sing asi state asigi miyamna masak khangbaga loinana thak wangna laugadabani haina Manipur gi chief minister N Biren na phongdokre Ipaipu singbu miyamna ijat tawbiduna makoi gi leklam tung induna chattaba tarabadi Manipuri samaj asi leibagi kanaba leite haina so phongdoke Imphal ge Kangla Fort ngasi Maharaja Narasingha gi chama humfutra nithoi suba laikidabagi tharamda saruk yaraduna CM Biren na wafamasi phongdokibani सरकार का पांदना फी का क्षेत्र को चेंद्र गाड़ी का तोंगन प्ले का है तोंगरी मैम से मसी की थमम्मी बस हमम्मी बपोसे कनाना नोई से कोई की गसे की मिरोल ना इकाओ काओ बुदों सुम तोरको मसी दे कोई द मसी कोई खरम चेंजर बे कोई द एंजाइटी लाको इपाई पूगी अल्लमन की खुंगुल लीडर बा मधु की पुआरी निशिंद्रबा मधुगी लेरम बलिकलम मायाम दबु ngang सन न होन जगदि मधु कोई अनोव जनरेशन सोसाइटी में लेरबु के कोई वैल्यू लेते न लोग दु कोई की गवर्नमेंट्स की टीम ने कोई Manipur da chahi khuding gi thokpa laumi singi har fangdabagi watho lainga kasina thokandana ba honaragani amadi laumi singi laufam da hakthengdana chattuna yengsilaba matung har piragani haina agriculture minister Thongam Biswajit na phongdokre Waba masingarang Imphal gi Sanjen Thongda leiba Directorate of Agriculture da pangtokpa mahakpu okpagi tharam amada mahakna phongdokibani Tharamaduga mari lenana mahakna makata na hai laumi singna har fangdabagi wathok asi kadaida ahuba leiribano haibasi kupna yengsilagani loinana state ki oina har leptana chingli district singda piba hauragani haina phongdokhi loinana district khuding makta toll free number thamlagani toll free number gi khuthangda aigi labuk yengbiu hairakpa matamda mari leinaba sing thaduna laufam yengbada laumi singna mateng pangbiu athuba matamda laumi singi oiba met ama pangtoktuna laumi singi awaba sing khangdoktuna thabak paikhalagani haina mahakna makata na phongdokhe मागी मफम दो चंगदब हार से कोने कोने दे हाइबन तब माना चंगदब पोसे पुलप कोना मंगोन पिबि नबगे अखोय ngasi मीटिंग खनाबनी खनाबदु दा अखोय अखोय लेरिबा डिस्ट्रिक्ट की एग्रीकल्चर ऑफिसर्स कुनि मंगसु हारिबो पुन मसिंग से अखोय साजु पिबि रे सिगदम तु यामना नुंगाइबा अखोय लेरिबा डीओ सिंगता अखोय फोनु चरी दु लोलना डिपार्टमेंट की एडमिनिस्ट्रेटिव सेक्रेटरी अमदी डायरेक्टर सिंगसु अखोय ngasi खनाब से यावबद मतमदा अमता कना हारिबो सिस्टम से दा बिरे सी मरमदी अखोना लेरिबा लिकेज सिंग थिंगम ngना बा अखोय अमना अमगा लेरिबा पुन मसिंग से फर्मार दा फंगनबगी दमक्तनी अदुबो मरक्ता अखोयना लेरिबा अखोयगी गैप सी क्राइदल कनो से थिदोकना बा अदनो फर्मार थागरइबा लबुक सिंग करी सिंग दुदा चलगा अखोयगी फील्ड असिस्टेंट मैम सिंगजिना मेन पावर सिनरगाना येंकान मागी रिक्वायरमेंट द्रपीरगदी अखोय हार से लोइन मक फंगनगनी हाबगी अच्छा अमग लोनना अखोय ngasi कनोदा मियामदा अखोय लोमी सिंगदा अमदी प्रजा सिंगदा अखोयना थमजरी मदुदी स्टेट सरकार की माइकेदगी हौजिक हार चिंगबा लेफ्टना चिंगी अखोय गोडाउन अयाम फुनबा हौरे ngarang wathok oiriba 44 YTB lawkolgi wathoki matangda soragi land owners amadi wangjing tenthagi MLA P Brozen Singh Kakching MLA M Rameshwar Singh Kakching JP gi upa adhyaksha Mohammad Nazimuddin Palel GP gi pradhan Mohammad Mukimuddin Irengbam BJP gi pradhan Mohammad Badur Jaman amadi Revenue and Settlement Director amadi DC Thawbal yawbo mifam pangtokre Hariba mifamasidan Manipur lengakna Sports University sanaba lam ekar chahum yankai gi compensation pikre hariba wafam asi chamam naba leire maramaduna resurvey tawba haina yanake hariba resurvey asi tawdriba phawba makhata ba thabak amata paikhataba haina sungasi gi mifamna yanake Civil Society Coalition on Human Rights in Manipur and the United Nations CSCHR nangasi
4th cycle of the Universal Periodic Review UPR of India gi oiba joint stakeholder singi report miyamda release tawkre. Imphal gi Kwakaitel Thiam Laikaidan Leiba HRA conference hold the Pangtokpa Tharam Aduda Civil Society Coalition on Human Rights in Manipur and the United Nations CSCHR gi convener Pulindro Konsam Extrajudicial Execution Victim Families Association Manipur EEVFAM gi president Renu Takhelambam Amadi Lupasigi Atai Luchingba Kayasu Sarukyake Pulindro Konsam na handaki report asi maroina point ahum da yumfam oibani haike report asi maroina Manipur da hauzik leriba human rights ki fibam gi matangda United Nations Human Rights Council UNHRC da pikhatpani CSCHR asi Manipur gi tongan balop sing Human Rights Alert HRA EEVFAM Human Rights Defender UPF IPS na chingbana pullaga miyoibagi hak kanabagi damak pandamda thabak tawbani Human Rights Kongaunaba Jat Bizat Khaibana chingba issue singi matangda report asida yauri lobasina UN da ahenba mafam ama kannabasu hotnabaga loinana Armed Forces Special Powers Act Afaspa 1958 ki marumda Security Forces na mihat kaya chathaba amadi Natural Resource ki matangda lairiba issue na chingba sing pukhatuna khanganbani Manipur dang asi miyoi ahum nauna COVID-19 positive oikre laina asina maram oiduna mi amata sikide positivity rate asi 4.9 oiki miyoi mari covid ki fagalaktuna discharge tawki housing state asi ki COVID-19 case masing asi lakh amat lising kuntra taret chama homfumanga yaure loinena laikidaba masingna lising ani chama kuni haina COVID-19 command control room na haire Thaubalda lairiba family court asi lising ani tara taret ki July 13 Chief Minister Nongthombam Birena Sangaduna Miyamda Kusinarambani Namidadu Daking Asifaba regular judge Amata Hapiraktabana Thaubalda Ladiba Family Court Amadi Atai Court Singda Kudong Chadaba Kayamaru Mayok Naduna Okil Singh Amadi case Tengnariba Miyamda Chauna Awaba Ama Mayok Nari Haidi Loinana Judicial Magistrate CJM Thaubal Asisu case Amat Taubada case Amat Luisinbada Yamna incompetent Oire Matam Chana Fangadaba Kudong Chaba Singh Amata Fangbak Ngamdre Haina Thobal District Bar Association ki Vice President Khangembam Arun Kumar na Phongdorakle Ngarang Thobal Court Complex da Leiba Bar Association asigi office da Paumi Singh unabada Khangembam Arun Kumar na makhatana hai Karamba matamda case tawgani haiduna numit khudingi court ta chatlaga ngainabagi fibam da leire amadi regular judge leitabana case yeithokpa natana atopa upai leitabagi fibam da leire Family court di family ki oiba yamna athuba case yamna lai adubu lakliba miyam dasu court asidagi khudong chaba fangduna awaba ko kani khanjarabasu regular judge leitabana matam chana case lokhat pidre masi pumnamak asigi tainafam asi ukil singda oire hairaduna miyamsu ukilsu awaba mayok nei haike hiramasi gi matangda mari lenaba singda yengshinbinaba memorandum kayasu pire adubu ngasi fawba yengshinbidre Thaubalda Lairiba Family Court Asina Kakching Amasung Thaubal District Ani Asi Puribani Masida Regular Judge Ama Phawa Happy Draga Imphalis Amasung West Adi Regular Judge Loina Laire Imphalis Amadi West Agi Regular Judge Thambiraga Thaubal gi Family Court Adi Thambidaba Asi Laingak Asina Thaubal Amadi Kakching District ki Miyam gi Yenglaga Mideng Amuktang Changbiyo Hanasu BJP Laingak Laikre Family Court Su Sangabidam Le Hauziksu BJP Laingak Lakle Adubu Regular judge ama happy dragadi matau karam na tabak taugani court amat lingkhat pagi kanabal laitre haraduna masidi miyamsu ukil supom na makwaminari haike Maugi miyam na matam kayagi mamangdagi kaithel famfam laitana lairakpa adu Chief Minister N Biren gi anoba lengak lakpadagi mahaki meeting makhada Imphal West ki Kabul Lekaida Maugi oiba market amat thamduna port yonba fanghanbibagi Thanksgiving ceremony amangasi Mau market ta pangthokre Food Corporation of India FCI ki Thobal District ki Tangjeng da Leiba Food Storage Depot na sinduna ngasi India na ningkha tamba chahi 63 mapung farakpagi palan thoram Azadi ka Amrit Depot asigi campus ta pangthokre Ana Yojana and Public Distribution haiba hiram da pangthokpa thoram aduda Adyaksha Thobal Hasina Begum FCI Regional Office Manipur gi DGM R Om Prakash Amadi District Supply Officer Thobal Mohammad Nizamuddin na mathang shitna thoramgi athoiba mithung thoram mapu amadi akhanaba mithung oina saruk yake
Tharanga mari lenana wangangbada DSO Thawal Muhammad Nizamuddin hai Bharat ki Prime Minister Narendra Modi na leibak asida leiba leitalaira sing amata chara helaloi haiba pandamda tongan ba scheme kaya hongdoktuna yamna subsidize oiba maungda cheng kg amada lupa ahumda fangali loyana PMJKAY gi makada lemna miyoi amada cheng kg manga fangali masi aikoina fangfam tokpa miyoi singda soidana fanganduna leibak asida cheng leitabagi chara henba miyoi amata leihaloisi maramasina fair price shop ki rationing agent singnasu achoba thogdang lobiyo haiba wafam thamke ngasi ki tharamaduda Thawal district ki CAF and PD ki makada leiba rationing agent singsu sarugya ke haukiba tang taruk tagi hauna CDAC gi authorized training center Pailapol da Maitai entrepreneurs na sinduna chatharakliba Maitai mayak tambibagi tharam asigi manung channa ngasi nongmagi oiba awareness campaign ama pangthokre Tharamaduda Maitai entrepreneur ki General Secretary Mutum Birmani Milal gi President Yanglem Biren Maitai Naurem Nongmailembi Maitai Naurem Nongmailembi Leima Thangjam Brozen President MYFA H Jiten social worker na sarugya ke Tharamaduda sarugya ki basingna Maitai mayek asi aikhoisu khangdaba amadi haitaba yadraba mayek amani haina phongdongna ke Maitai Enterprises ki General Secretary Mutum Birmani na haike Maitai ama oina Maitai mayek haidrabadi Maitai oina poklubagi kanaba leitre aduna aikoi puna Maitai mayek taminasi aike Suna miyam ga loinana adungai in kumjali sing machamapal marifuda matamadugi miyam ga kusamnaraga changsin kiba ihauda mireibak macha mitop singbu paramdamda halan kigadabani go back foreigners haiba achoba ihau ama hauki ihau aduda laibak thibadagi laikidraba iyamba saklaba potsangbam lukhoi premananda amadi huidrom loken matamdugi sifai singna minukshi laitanon nongmaina kaptana hatok pikhi amadi micham miyam kaya amana asok apan nanghan kibat numit asidagi miyam mikap thoklasi haiba paujel puba numit ama oina laujaduna mikap thokpa numit realization day haina chahi khudingi April 13 miyam gi thoram ama oina chahi lisang setna pangthoktuna lakli asigumlaba Manipur khunagi puwarida kaungam laroidaba numit asibu ngasigi mirol aikoina ningsing minanaba amadi numit asida laikidraba athoba singbo ikai khumnaba utpaga loinana Tharamasina apunbagi thaudang ama lawminaduna achetpa firep ama lawminaba pangthokjabani nongmagi lepa laitana changsin lakliba mitop miyang chastingna narolda amadi laingaki miyoi kharaga manaraga mafam kayada khunda kiba asina ngasidi electoral roll the forward ming hapchinduna chamna hingjarama khunai asigi miyamda akaiba kaya pirakpada natana iramda masigi assembly segment kharadadi ngasi mitop ki yakada vote mai pakpa maithiba mitop na lepli Tungi asanba meeting amada lamda masida khundaminariba yelho furup sing amata oina punsin minaduna apunbagi thaudang lawminaba haiduna topic importance of inner line permit system in Manipur migrants and their impact theme respect indigenous people's rights and new colonialism haiba state level essay competition ma Suna Manipuri University DM College of Arts PZ block ta mioi homfuni thoina saruk yaduna ngasi pangthokre Competition asi lakliba April gi tang 15 da makok mathang taraba sing lauthokani amadi makok mathang takraba sing lakliba April tang 13 ta Manipur College multipurpose hall da manamathum yenthokjagani haidi haukiba kumjali sing ani 18 March ki kunda yaifarabat korong numit 13 ni panbada Nambol kongkham yumjau urak haina khangnaba mafam asida Tameng upal oina mangang luwang kuman oina safong lakiba idaw ahungi nongmagi oiba haikat lekat tambagi tharamama lakliba tang 32 sajibugi 13 ni panba lebak popa numit asida nambol kongkham yumjau urak hairiba mafam asida pangthokjagani kangleipak asida laibiriba kangleichak khudingmakna haikat lekat tambagi tharam asida sarukya biyo hairi aroibada maroiba paw amohanna TV channel amagi discussion program amada Indian National Congress ki spokesperson S Somacharona Union Home Minister Amit Shah gi mayok dangang ki warol adu BJP na yamna kanna condemn tawi haidi haukiba March ki tang nipalda mana ikhol mamang lekai da leiba Sweety Devi bu nupi oibi ki izzat manghale haina maral siriba si aran bani haidi
amadi Jennings Hospital ki medicine ward line duna leiba nupa ama hospital asigi building ki second floor dagi chongthaduna mathanda sizina ba honakre Pony TV ki numidangi pau meeting tabiri basingbu amukana kurumsari